Imagi Meiragi Convener Th Sujata Delhida House Detention touduna Nupi LAL Observation Lalthouram Yahankhidre haire. Mahak masana thadorokpa video amada mahakna thamlakpada makhoi khara Delhida Pangthokpa Nupi LAL Observation Pangthokliba adu yaoba chatpani. Adubo house arrest detention touduna mahakpu Yahankhidre haina phongdoklakhi. House detention touduna thamliba mafam adusu mahakna phongdoklakhibagi matung inna Lalthouram Park Uttam Nagar New Delhi dani haire. Mahakka loinana detention touduna thamliba sing adudi Warepam Premabati ani subada ngangom mamtani haire. Delhida akoigi DMCC ga tawraga khoise jantra mantra da sit importance amasung Nupi LAL gi thawam pangthokpa yaoba lakpani mai Meiragi gi ahumse ado mokoina ngasi akoigi Delhi police tegi pung 12 khara helakpa adwaida aina leiriba room asigi second floor bo ka khalaga direct room bo laaga ngasi sigi protest ase yaoba yaroi haidana akoi ahumse how arrest tawra thamme ngasi Nupi LAL gi thawramba sida Delhida akoigi DMCC ga tawraga khoise jantra mantra da sit importance amasung Nupi LAL gi thawam pangthokpa yaoba lakpani mai Meiragi gi ahumse ado mokoina ngasi akoigi Delhi police tegi pung 12 khara helakpa adwaida aina leiriba room asigi second floor bo ka khalaga direct room bo laaga ngasi sigi protest ase yaoba yaroi haidana akoi ahumse how arrest tawra thamme hoji thaja bidraga sumaka da kaida room sregi tholokpa yaroi haba potuni hoji thamise adubo akoi hangjani mase ngasi akoina akoi haibasina akoina kari akaiba tawroge kari lanba tawge akoi di ngasi bauta lairiba akoi Manipur gi oiriba phibam sigi amutang tangdulak tanaba icha isu singi tungi future gi damakta khalaga haijaba tawjaba ngatani aduga masi sumaina harassment piraga aibu sumaina phajalaga punjalaga mafam khudimakta thamaga akoi gi mangkhriba Kamal Babu tholokadra laikhidraba jiri gi tarutugi magi justice phangdoi hairagadi kaisu kaide tawbiyu akoi da afababu tawbiraga di kem kaide leijage aigi voice namda na bahona bodo maduni hena chakholakani habase kawbiganu ngasi akoi da tawbiriba punamakna center oigera state oigera leiriba punamakna akoi su praja amani democracy right ni masida asi athingba thamagadi tasena hena sumsum nungsinadaba haba potu laadi si masi yamna niyom chadabani ngasi Nupi LAL gi function tawriba Manipur da celebrate tawba poto akoina stage la leiriba akoi gi furup cha myam ga punna akoi gi oiriba May 3 gi last year May 3 gi oiriba posida kitang condemn tawdana khotana tabina ba haidana praja puna maki khalaga hona jaba posida sumaina taw pasia nungaite aduna praja leiriba puna mangnasu kanana chumbano kanana lanbano habado huji decide tawba matam yore sumaina tawdana khoibu namda dana hona biba makhoi gi wangang bagi shakti phanganda bagi pot hona biba masiam lali huji su mapanda phammi Nupi gi police aduga makhada mayam ama leiri aigi huji video lojari basida ai adum mayam ucharake aduna masigi justice se amtandi khoi myam manaraga to minasi akhoi kyam kuina sumaina namdara thamkhidono akhoi lengaksina akhoi nahan kesuna dimo akhoi gi separate talaiba khoi gi MLA taragi jantra mantra da moi phanggiba potu dadi ayaba pi demand tawaiba union territory demand tawiba separate pu tawiba dudi moi gi phamba dadi allow tawi aduga praja akhoi gi innocent oiba khoi thani pan gi angang leikhidaba chahi ani makhai gi leikhidaba ita roi ahum laikhidaba aduregi chanupi sahi nipan ki sunatab laikhidaba lawdo ubada nomai kaptharakpada Sofia laikhidaba adugumba mayama ma khoi gi jiri da chanupa amana achumbe gi damakta justice ta tabuda loima sopa panna sibana ba mayama ma hogre adugi mamang da gi su hodana la aba tha trampan sida thokiba thodok mayam sina sakini akhoi bu sum kyang kuina sumai thambido sina te koina pambadi tasena akoi bu tangdu laitana lehenbiu maikei mari chatpa yada yahanbiu relief camp da leibase mai mafam da halanbiu haiba demand da ko changsan ba potni masi ako afaba thabak tawge haiba potta sumaina namdharagadi hena praja ga leiriba lengak pairiba punamaka yekna bo orakani masi tawbidabana phai matung tabada su akoi da tawraga su atopa matung tabada tawbiganu nahan tang taragi akoi international human right day gi chakada ba su tang mapanda kasunata ba khoi Kamal Babu gi wife ki mai governor da changbagi appointment matang da khoi la katang mateng pangu bai damakta nungdin pung ani dei na mapan bu phara thamba sugumba yamna
नातई पुतई चादब नीति नियम से असुमाइना लोना करम राइट करम कनोदा संविधान मखादा लेबनो मसी पुन्ना अमुतंग खंगमिनरगा प्रजा अमुता ओइना मसी अखोई नमधाबा सुम हौरे हाबसे खंगमिनबा मथौ तारे अदुना प्रजा मियाम लेरिबसे सो लेरिबा इबुंग इपा खुलंगापा सिंग लोइमक ज्ञान तारगा अमुतंग दी अचुंबगी दमक लेमिनसे हाबदो मसी हाइजगे हाइदना ngasi वीडियो से सेमजबनी। एक बार इजाजत दे दीजिए क्योंकि मैं इस प्रोग्राम के लिए आया था, आप लोग इधर से जबरदस्ती मना कर रहे हैं ना जाने का, तो यही से प्रॉब्लम है। मैं एक बार जाना चाहती हूँ। नहीं मैडम देखो हमें ऑर्डर है, आप जा नहीं सकते। क्यों? नहीं मैडम हमें ऊपर से आप लोगों को ऑर्डर है कि आपको यहीं रहना है। हम आपके पास ये जैसे मैसेज आएगा हम आपको मतलब हम तीनों की जाने मना कर रहे हैं। मैं तो यही प्रोग्राम के लिए आया था, तो आप लोग इस तरह मना करेगा तो कैसे प्रोग्राम से पार्टिसिपेट नहीं कर मैडम पाएगा? आपको यहीं रहना है, यहीं जाना कहीं कहीं नहीं जाना। वो अमित शाह के सामने है, वो क्रिमिनल नहीं है, होम मिनिस्टर। जिस औरत को अभी होम अरेस्ट करके रखा है ना, तो वो क्रिमिनल है, तो उसको ऐसे क्यों रखा गया है? हम ये मांग कर रहे हैं, कब से कह रहे हैं, 2 बजे से कह रहे हैं कि उसको एक बार आने दो नगर पंचायत में, बस आने दो हमारे साथ। ये जो नुपी लाल का ऑब्जर्वेशन चल रहा है उसमें एक बार शामिल हो उसके बाद हम नहीं करेंगे। फैला दिया, फिर पकड़ लिया। आप तो कौन सा दुनिया में रहते हैं, समझ में नहीं आ रहा है। हम लोग कौन से तमाशा का संसार में रहते हैं, हम लोग कुछ समझ ही नहीं आ रहा है। करने दो ना।